Isinau mayam ahamba maktada pawma hana yengminarasiko PR leina ngasi nong makeup na khare President rule leiraga su Susanpur ngasi nong makeup na khare President rule leiraga su Susanpur dadi nong makeup pa gi ayaba ka se piba yatla akhoi di khangjadare adubu tampak lomdadi lok khasitang kanna khurasu Central Force singna thijen bago humjen baga yam thagali Central Force ki thongnabu adubu Susanpur ngasi nong makeup na ribasina President rule gi taugadaba thabak thawong asi se Susanpur dadi leitaba zatla pause na tamina siko Susanpur ngasi nong makeup na khare President rule se yam phajana chatha bazani Susanpur dadi ko tarasiko pause aduga muka Susanpur da chathaba amadi tampak da chathaba rule se amato ina chathabi haibagi wafam sima haijaraga lenga ki pungning chingchinjage mangamdri hairi text translate oina ngasi nungthil pung 12 minute kuntra nipan taba duaida Churachandpur gi hinglepta nomai kapna khre paugi source ki matung ina nomai kapna bagi thodok adu s khonom amadi khokpi jang beles ani gi marakta thokibani thodok adu gi aso apan mifami pungi akupa pau hojik paubugi oina di phangdri pau pirakliba se mapam adu da leiba khunjani achuba pauni hairi KUKI sing alert oina leinana ba emergency message ni haiba wafam phongdongli makha aduga paw mamu KUKI student organization na KUKI cham ga nifu manga taruk SSC ki thabak khalakte disqualify tori haibagi tamata KUKI student organization na SSC ki mathakta akanba warning kaya ma thamgra yamna nokningi ko KUKI singse makokti sum panjaba adubu thopti yaudaba tarasi ko makhoi se amukamuk warning ama muk taw khare makhoi na toriba warning se yam khare kana dabu toriba warning mayam no ado deserve to dragasu matik sa dragasu namphu hafu da makhoi na ore de wafam kaya ma thambase asi pause tamina asiko KUKI thabak khalakti haibagi tamaktasu warning pisali yamna nokningi ko tarasi pause Danare KUKI gi candidate chamaga nifumari disqualified torokpobu case ona kana yaning khidre SSC na lawba Delhi police amasung CAPF ki sub inspector lawbagi examination da candidate chamaga nifumari disqualified torokpada case o KUKI students organization general headquarters na akramong yaning da phongdorle case o hana yahanna ba thabak paikhat kadabani karigimo paikhat abatarabadi keson lokhot phom thokpa khongthang lokhot kani amadi masinda thorokpa apha phata pumba SSC amadi mari lenabo authority singi oigadabani habu wafam su serol sida pal aduga paw muktaminarasi home minister Amit Shah na lagliba tang nipan dagi national highway khuding makta chathok sin tawba yarani athingba pirakpa khuding makta matik chapa cherak pigani haikibagi matungina ekhoi maitai amadi yelhomina ikai khone ba utpoina hayeng lagliba tang nipan asida santigi paujel chatkani hairibase KUKI singna athingba pirakpa taragasu ekhoi santigi paujel chatkani haibagi pause taminarasi koi chinau mayam dagi lokhot charaga thamjagi KUKI gi lumna athingba pirak labasu fox ki ing tappa paujel puba khongsat adu maksat kani haiba manihar gi wafam thamjagi lamdam asida thokliba irang asibu ing tappa purakna bagi damak fox na sinduna lagliba march ni panda ing tappa gi paujel puba khongsat ama chalagani haina pawmisinga unabada fox ki president manihar na phongdorli pawmisinga unaba aduda manihar na makata aduga muka yamna maruiba pawama ga muhana taminarasi ko ichinau mayam Metai Alliance amadi thadau ingpiga ngasi mifam ama phamina gare hairi mifam asida warep kari laukhige habado mayam pause taminaraga khangminarasi Irang asiga mari leinana Metai Alliance amasung thadau NP Manipur ani gi marakta singthaningai oiba mifam ama ngasi pangthokhrei mifam aduna Manipur gi scheduled tribe list dagi any KUKI tribes lokthokna ba taksinba haina warep na khrei Hiramasigi matangda Metai Alliance ki maikai dagi thabak dagi pothara ba Major RK Zaljit amasung thadau NP Manipur ki president M James thadau anina khujek piraga thadorok pa cherolaman hai Furup masel nuksi chanan laiminana bagi damak Manipur da khundari ba thadau furup ki apex body ama ori ba thadau NP Manipur amasung Manipur gi wangma da leiba Metai organizations singi mahut seliba Metai Alliance ki delegate sing yawba mifam ama ngasi pangthokhrei singthaningai oireba mifam adu thadau NP Manipur gi oina lup asigi president James thadau na luchingkhibaga loinana Metai Alliance ki maikai dagina Dr. Sagol Sem Biramanina luchingkhe mifam adu da nakal anima ki masak naiba miyoi kya amasu saruk yakhe
Mifam aduna Manipur da tangtu leitaba hanjalaknaba amasung khundaminariba furupsing nungsi chanan leiminanabagi matangda tongan ba wafam tarukta amata oina yanaba purakhe wafam sing adugi manungda Manipur gi settled tribe list dagi any KUKI tribe asi lokthok hankiba Manipur da khundaminariba sing lingjal manaba amana amabu ikai khumnaba utpa integrity laina amadi tangdu leitana hingmenaba Manipur da yelongai dagi khundaraklaba furup sing khangtokpaga loinana National Register of Citizens NRC update tohanba thadong gi saktam asi KUKI furup dagi top pa ama oina leiba maramna thadaw NP Manipur na saktam asibu yokhatuna amade ngak selaga thamba amade Manipur da khundaminariba furup singna tohaningba maram chaba pumnamak puna tawminabana chingba wafam sing yauri haina chirol sina makha tari aduga nakana maromda amuk KUKI MLA sing mayam khomjalaga mifam phamba lepte ado ngasi su mifam phamgare hairi sigi pause tamina si koi chinau mayam moina khalli ba wakhan se kamai tawra irang sogo chige kamai tawraga shanti purakpagi lami se thugai sige shanti purakpa ya de se tani moina khalli ba se ko sigi pause se tamina rasi Nakalamaromda KUKI MLA Singyauna KUKI Jolu Singba Singi Mifam Pangtokre Kangpok Piparuga Satpa Yarabasu Sursanpur Satpadi Yaroi Dobi National Highway Hangtoknaba Union Home Minister Amit Shah na thakiba matam numit nini gi mangwainana ngarang Sursanpur da KUKI MLA Singamadi KUKI Jolu Singba Singi apunwa mifam ama pangtokre Pawgi likhunamagi matungina ngarang Sursanpur da pangtokiba mifam aduda KUKI MLA Sing KUKI Jo Council Ilu Singba Sing amadi government gi suspension of operations su sanariba KUKI Langaulup Singilu Singbasing Sarugya ki haidi ngarangi mifam aduda kari khanakibagi haiba chapchana khangdrabasu Union Home Minister Amit Shah na tha asigi nipandagi Manipur gi lambi singda mipung khudimak maning tamna chappa yahanaba security gi akanba thabak laukhatnaba khangan kibaduga madi leinana KUKI jogi maikaidagi kari thorang laukatkani haibagi matangda khanarama yai haina pawasna makha tare panbai aduga amuka ekoi myamna yamna nungsiraba eti gi lungsing puren haina leiriba arambai gi Korongan ba common myam na so na khangam ngani ko aduna thamai ba wafam khajitang ichina myam tamina si kari hairei bano asi myam khandamina si yamna aruba amadi yamna thamoi soningai ba wafam ni pause tamina si ko Jingpurel korongan bakhuman gi page tagi post ama khaktang lokhat charaga thamjage mathang lan amuk lakpada lanmi oinaba mi leidau mandre maraibak mapurup ta lan tarak laba phawbak kidana makhut maklang lolaga yumdagi hindoktaba singasina hawzik lami oina thawai hakchang kathoktuna thokliba singda utliba moong matau karem kathaina dana medium daunaga uhalliba moong sinadi lanmi oiba loi tanarani yam heman khre matam adu da kulngakpa mayam si leiramdradi nachina ma palena aphaw sadana khatliba nareidu kakpiramgani ne haiba wafam phongdok Makas. Channel mayam pau maga muk tamina nasi lan yam na pamba furup amana kari wafam thamaya bese mayam tamina nasi ko mihat pegi wakhan ta khanba amadi irang saugatba amadi magi onjaluba khuding gi khana saine ba pamba adungwa furup haire gadi kanano mayam so khangam mani ko adugumba mihat pegi wakhan ta chelaga leiba mihing sagi wakhan ta chelaga leiba adugwa furup na thamai ba wafam se kari no abada mayam tamina nasi ko Paite tulai falna taramno okpagi jerol ama taurakly Aikoi the Paite Tulai Palna Federation of Civil Society Organization folks na propose story ba Mars Nipal lisingani kunmanga gi peace expedition asibu taramna okchari amasung isana khudong thiba adu khangna lamka jongamda khongdabiu aikoina adombu detonating fuse cord ki mala sing aduga yot ki khutumna taramna okchagani masida thoklakpa pamdaba thodok sing gi tekchak folks na pugadabani 1947 da Bharat na ningtamba fangdringai mamangda lamka ningtamba fangki aikoi gi ipa ipu singna lam asigidamak ikheng takivani aikoi Joshwan Mar Jomi KUKI Mijona lam asibu kanna bahonabada thoklakpa punamak ngak thokani aikoi da singnarakpa khudingmak hanba leitana lanthengnagani aikoina maitai mathau tade makoina su aikoi gi mathau tade jahi ani hena aikoi tokhai leraklabani Masina takpadi aikoi amana amabu yaudana hingba ngami haibasini afaba yumlonaba oin ama oina laku natraga lakloitabani natrabadi aikoina buffer zone da laman khumbaga loina unagani nakoina aikoi gi church sing mai thadoki aikoi gi mi singbu hat patupa tauki aikoi gi mi nupi singbu ijat manghanki potchai amangata thokhanba pot huba amadi yum kyabu tangkoi olhanki
ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯅ ꯊꯥꯖꯔꯕꯗꯤ ꯂꯝꯀꯥꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯁꯥꯎꯔꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ Pari mom channel sibu yengbiriba mayam punang pui kai khumnazari ichinau mayam hauzik asaina thamjakiba paw khara dugi mapung phaba paw taminara se ko ichinau mayam Juning thau hairiba pes asina phongdokpagi matung ina Myanmar Chin State ki rebel group ani haibadi Chin Land Council CC amadi CC gi armed group CNA yauna Interim Chin National Consultative Council ICNCC amasung ICNCC gi armed group Chin Brotherhood yauna Mizoram da kauraga Mizoram gi CM Laldu Huma yauna agreement sign tawna Unified Chin National Council CNC February kun ga taruk ta semkiba asi CM Laldu Huma masana media da masi mahaki mission ni haikre haibu wafam asina ahan boina miyam aduga asita nate makhata base yamna maru eba amadi yamna important eba pawni ekhoi myam paw se taraga ekhoi ne kari losan ba yage ekhoi ne kari tawsige bado khanda mine si koi chinau myam su loi khalam ngani loina mai gi wakhanda karma phirep ta lawraga ekhoi ne kari tawsige se khanare bani adu regasu ekhoi gi knowledge ogada ba asuguma information kaya ama lai base ge ekhoi ne kari lokhatsige kari tawsige bado mayam khanda mine si ase paw se taminarasi Mission asigi ayaba India ki External Affairs Ministry na Mizoram CM the P haiduna Mizoram ki CM ki political advisor Mr. Lanmun Puya Puntena Pongdokre Mizoram ki Rajya Sabha ki member ke Banlan Bena MNF na Myanmar Manungda rebel group Arakan Army AA unaduna amadi India External Affairs Minister Masa Yauba Indian Council for World Affairs ICWA gi New Delhi da pangthokiba mifamda Chin rebel group AA ka Chin rebel group singi leader kaukiba punamak adusu India gi interest amagi makada policy program lokhatpani Mizoram CM gi US khongchat adusu India government ki monitor gi makadani US Myanmar interest ta India government ta paisa thadarakiba Chin state amadi Sagang region manu da India side tagi humanitarian aid spinabagi thabakna Mizoram CM da pangtho hanaba hai ki bapunamak plan amagi makadani India na tumina kana khangandana tawriba plan asi chicken neck Siliguri corridor asi nataba alternative route ama India ga samnanaba kaladan project pakhalakliba asi kananabani masi fail oiragana Bangladesh ki manungdagi Chittagong Hill track asi lauksinaba aronba plani Chittagong Hill track lauksinbagi tangai fadaba India gi strategic analysis think tank amagi ki PowerPoint presentation ki video amasu hanana thengnakhre Manipur manungi naga kuki amadi maitai ki problem sing asisu Manipur manung khaktangda fix tawbada yaroidaba maramna Christian state oiba Myanmar Chin state asigi priority oina target tawba oigani Sagang region da India na target tawbada advance oiba ngamdabagi maramde Sagang region da Christian population yamde Buddhist na majority oi Sagang region da operate Tauriba Sani National Army NSN Iron Maitai rebel group sing India gi intelligence agency ga hauzik pawba chaminaba ngamdri filler tharaga back channel discussion tawba ngamdri Kasin state ase tangkai amadi hauzik su chingini haina claim tauri Chinese influence yamna kanna torokpa maramna KIA na India dagi intelligence support lauzaraga su Kasin state tagi hindolaga Sagang region yoksinna operate tawba ngamdri KNAB ga PDF ka pullaga Sagang region da military junta dominate tawba ngamdri Myanmar manungda changlakliba China Russia US India magi economic and strategic interest ta changlakpa ngakchani tasengna Myanmar public natraga military junta nungsibagi changlakpa amata natte China India na independent phangdringai da European company mayam changlaktuna India gi princely state mayam pashin kiba akon bada British East India company na India pumba pashin kiba adugumani Chin state ase jo unification gi mamingda lal hawlaga Jammu Kashmir ani thokiba adugumna Myanmar dagi setok matung India gi protectorate state oina matam khara thamlaga amuk Chin state manungda political instability oina naba sinbi daga Thaina India na Sikkim lokshin kiba madugi matung India gi state ohen kiba adugumna tawba yagani plan plot chu hairiba asimak tananaba silakani hojiki oinadi Myanmar da federal structure democracy da rebel group singna asina military junta da pressure pihangani military junta na sungya yarloidaba demand tohongani haiba wafam sing aduga asagi KUKI student organization na SSC bu singnarakpagi pawdo mapum phana taminarasi ko thabak khalaktraga so hekta warning pisali makoi se deserve togera tawroira matik chagera saroira makoi na khaladi makoi na khanbu khaladi tawdeba jade chumge chumu lange lalu moi achumaran khangde aibagi mafam khudi makta adugi wakhando hekta demand tawsala loire aibagi hekta warning tawsala loire aibagi wakhanse asum layaba kaidawni kokti panba adubu thop jawram dare aba
तारसिको KUKI की कैंडिडेट चामगा निफुमरी डिस्क्वालीफाई तौरकपबु केस ओना कन्ना यानिंखिद्रे SSC न लौबा दिल्ली पुलिस अमसुंग CAPF की सब इंस्पेक्टर लौबगी एग्जामिनेशन दा कैंडिडेट चामगा निफुमरी डिस्क्वालीफाई तौरकपदा केसो KUKI स्टूडेंट्स ऑर्गेनाइजेशन जनरल हेडक्वार्टर्स ना अकरमोंग यानिंगदब फोंदोरकले केसो जनरल हेडक्वार्टर्स की डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी न थादरोको जेरोला मनाहाई थासी की मंगादा थोकपा नोटिफिकेशन नंबरना SSC न लौबा दिल्ली पुलिस अमसुंग CAPF की सब इंस्पेक्टर लौबगी एग्जामिनेशन 2024 की अरोइबा मतमदा कैंडिडेट चामगा निफुमरी डिस्क्वालीफाई तौरकिबासे थबक असिबु तौनिंगबा KUKI नहासिंगी मथक्ता इनजस्टिस चथबने KUKI नहासिंग असे हौजिक मणिपुर चथरिबा स्टेट न स्पॉन्सर तौबा इरांग असिना अवाबा कया मायोक्नादुना लाक्लबने SSC न लौबा एग्जाम असिगी सेंटर KUKI ताबा मफमसिंगदा लैतबना KUKI कैंडिडेट सिंगना स्टेट की वांगदा चतुना रिक्रूटमेंट असी सरुग याखिबने हौजिक पेपर 2 थारमदाय असिदा मखोइना ममांगदा पीखिबा PET अदु पास तौदे हायरकपसे यानिंगदे हायरे रिक्रूटमेंट अदुदा डिस्क्वालीफाई तौरकिबा कैंडिडेट चामगा निफुमरिगी इमुंगदा मरफुरोमदी KUKI ngakta ओइबना SSC की सिलेक्शन प्रोसेस दा सिंगनाबा पोखल्ले कैंडिडेट सिंग असगी अवांगबा सुद्रबदी करिगिदमक फल लाउथोक्त्रिङैदा फेब्रुवारी 3 गे ममांगदा सेमदोक हौद्रिबनो हांगलदुन डिस्क्वालिफिकेशन तौक्रबा कैंडिडेट सिंग असे अमुक हन्ना याहन्नबा थबक पाइखतकदबनी करिगुम पाइखतबा तारबदी केसोन लौखतफम थोकपा खोंथांग लौखतकनी अमदि मसिदा थोरकपा अफाफत पुंबा SSC अमदि मरि लेनाबो अथॉरिटी सिंगी ओइगदबनी हाबो वाफमसु सेरोलसिदा पल्ली अदुगा अमुका हौजी प्रेसिडेंट रूल की मतुंगिना मखा ताना कई थबक चथरकने हैबगी पाउसे तामिनरसी चिनाव मयाम मथंगी स्टेप ओइना लंबी हांगदोक्तुना पब्लिक व्हीकल से पुलिस ना गाक सेलगा चलहनबगी थबक लौखलगने हाइदे मकोक थोंबा ऑफिशियल अमना न्यूज एजेंसी असिदा फोंदोरकपदा मणिपुर दा प्रेसिडेंट रूल थमखरबा मतुंग पुन्ना नोंमै सनिपान सरेंडर तौरखिबगा लोइनाना ngarang फावबदा पुलिस स्टेशन सिंगदा लुट तौखिबा नोंमै चादा यांखैदि रिकवर तौबा ngamle लुट तौखिबा नोंमै सरेंडर तौनबा गवर्नर अजय कुमार बालाना पीखिबा मतम ngarang नोंथिल पुंग मरी दा लोइरे मखा ताना मतम सांगदोरकने हाइबगी थाजबा लैते मरमदि गवर्नर ना ममांग नुमित 8 निगी मतम थाखरबा मतुंग मखा ताना अमुक मतम सांगदोखिबने मकोक थोंबा गवर्नमेंट ऑफिशियल अदुना मखा तारदुना हाय मथंग राउंड दगी एक्शन ओइना नोंमै रिकवर तौनबा ऑपरेशन चथनबा सिक्योरिटी फोर्स खंगनख्रे ऑपरेशन असे इंटेलिजेंस न पिरकपा इंफॉर्मेशन दा युमफम ओइरगा अमदे तोंगान तोंगानबा एजेंसी सिंग पिरकपा पाउदा युमफम ओइरगा अखनना चथगदबा ऑपरेशन ने एजेंसी असिदा मकोक थोंबा ऑफिशियल अदुना नोंमैगा मरी लेना फोंदोरकपदा चौरांगना लुट तौखिबा नोंमै लिसिंग मंगागा चनी रूम की मनुंगदा नोंमै लिसिंग अमगा चहुम होमफुगा तरुक रिकवर तौबा ngamle मसिगी मथक्ता यूनिट ID नंबर मुथतपा नोंमै लिसिंग अमगा चहुम अमसु यावरे अदुबो हाइरिबा नोंमै सिंग असिसु लुट तौखिबा नोंमै ओइगनि मरमसिना ngasi फावबदा सरेंडर तौरकपा अमदि रिकवर तौरकपा यावना पुन्ना नोंमै लिसिंग अनि चातरुक्ति लेंगाकना अमुक हन्ना फंगबा ngamle अदुमकपु सरेंडर तौरकपा नत्रगा फागलकपा नोंमै चातरुक रोमदि पुलिस का मरी लेनदबा नोंमै सिंगनि हाइनसु फोंदोरकले अमरमदा सीनियर ऑफिसर इसिनाव मैम प्रेसिडेंट रूल नि हाइरिको प्रेसिडेंट रूल सिगा मतिक चाबा तौगदबा थबक खुदिमक लेरिबा अखोइगी ऑनरेबल गवर्नर ना चपचाना तौरकने हैबगी थाजबसु थमजरी अदुबो प्रेसिडेंट रूल मनुंगदा क्रमाइना ngasi चुरचानपुरमदा नोंमै कापनारिबनो असि याम अचोबा वहंग अमा ओइजे हौजिक KUKI लीगल इमिग्रेंट्स KUKI नार्को टेररिस्ट सिंगना ड्रोन पोम्पी बॉम कयामा पाइरगा मिसाइल रॉकेट बॉम ग लोइना मिसम क्यागे मथक्ता लांदागिबगी ग्राउंड रियलिटी एविडेंस रिपोर्ट प्रूफ मैम लेख्रबनेबा अदुसिंगदो फागत पीरब्रा नत्रगा अदुसिंगदो मखोइने सिलेंडर तोरकपा लेख्रबा करीनो असि हुजिक फाउना सुचानपुरदा नोंमै कापनाबा लेप्ते असि सिंसिगी मथक्तासु तौगदबा लीगल एक्शन चपचाना लौरकने हैबगी थाजबसे थमजरगा अखोइगी हुजिक लेरिबा सेंट्रल गवर्नमेंट अमदि ऑनरेबल गवर्नर की पुकनिंग चिंजनजगे KUKI सिंगना चिंगदा लो कायबगी थबक कयामा तौरिबसे असि सिंसिगी मथक्ता सब चाबा चैराक पिहनजनिंगी अमदि मणिपुर सिबु अथुबा मतुमदा तंगदु लेताबा पुरकपदा हौजिक अखोइगी ऑनरेबल गवर्नर ना लौखलिबा थबक थौरम खुदिमक्ता इकाय खोनबा उच्चबगा लोइना हौजिक KUKI लीगल इमिग्रेंट्स KUKI नार्को टेररिस्ट सिंगना चथरइबा लो कायबा आइन कायबा थबक कयासिगी मथक्ता चप चाबा एक्शन लौखत पिनबगी तमक्ता अखोइगी लेरिबा सेंट्रल गवर्नमेंट अमदि लेरिबा गवर्नर की पुकनिंग चिंजनजगे दुगै चनाव मयाम ngasiगी वीडियो से मतंग सिगा लोइसनजरगे वीडियो सिगा सोइरान यावखिबा क्या लेरग सो ngakpi waina pari mom channel na yengbidiba मैम पुनो के फम दे इकोक नोजरी अदुगा मुका मरुएबा पाव असai एना थमगिबतुगा पाव अमा चिथाउरे अदु पाव दा अरोइबा हapcharamge दो इचिनाव मैम ngasiगी वीडियो से मतंग सिगा लोइसनजरगे
वीडियो से सोना याव क्या लेगा ngapi pari mom channel na yang bidi ba mayam punam ke pham dei kok non jari kangle pak na yai phare ibdo pakhang mana yai phare खोलदगी लखोचरगा थमजगे कुकी की लुमना अथिंग बपिरक लबसु फोक्स की इंग तप्पा पोगजेल पुबा खोंगसत अदु मकसद कनी हाइबा मनेहार की वफम थमजगे लमदम असिदा थोकलिबे इरांग असिबु इंग तप्पा पुरकनबगी दमक फोक्स न सिंदुना लागिबा मार्च नि पांदा इंग तप्पगी पोगजेल पुबा खोंगसत अमा चलगनी हाइना पमिसिंग उनबदा फोक्स की प्रेसिडेंट मनेहार न फोंदोरगली पमिसिंग उनबा अदुदा मनेहार न मखा तारदुना वफम असि चटखिबा मार्च अमदा होम मिनिस्टर अमित शाह ना चेयर लौदुना मणिपुर की गवर्नर अजय कुमार बला सिक्योरिटी एडवाइजर लमदम असिगे तोंगान तोंगान सिक्योरिटी की मकोक थोंगबो ऑफिशियल सिंगना यावना फमखिबा मिफमना लौखिबा वारेप ओइना लमदम असिगे चिंग अमदि तमदा लैरिबा लंबी खुदिमक हिरम अमतदा अथिंगबा पीदना चटपा यहनगनी हाइना लौथोखिबा अमदि सतोक तसेन तौबा असिदा अथिंगबा पिरकपा मियोइसिंगदा अकनबा एक्शन लौगनी हाइखिबा अदुगी मटुंग इना चटकदबा खोंगचतनि होम मिनिस्टर ना लौथोखिबा वफम अदु चपचाना पांगथोकपियु खोंगचत असे अहानबगी ओइना कंगलागी अवांग थंगबा गेटतगी हौरगा सेनापति डिस्ट्रिक्ट फावबा चटकने अदुम ओइनमक खुदोंग सारबदी माव फावबा योगसिनगने खोंगचत असे मपुंग फानबगीदमक लमदम असिदा लैरिबा फुरुप खुदिंगमकी इमा इबेल इसिल इनाउसिंगना मपुंग फाना मतेंग पांगबियु सेरक असिदा कुकी सिंगी लुक अहुमना मखोइना तालिबा सेपरेट एडमिनिस्ट्रेशन अमदि यूनियन टेरिटरी विथ लेजिस्लेचर हाइबा डिमांड असि फंगद्रि फावबा अथिंगबा कुकी गी लम अमतदा चथोक ससेन तौबा यारोय हाइना अथिंगबा पिरकली अमरोमदा लमदम असिगी मियोय खरना मतम खर लैरगा चटपियु अमदि चटपिगनो हाइरकपगी वफम लैरि अदुमकपु फोक्सना लेपखिबा वफम असि मपुंग फानबा खोंगचत असि अदुमक चटनबगी वारेप लौरिबा असि इंडिया लैंगांगना लौथोखिबा वफम अदु कदाई फावबा मपुंग फाना पांगथोई अमदि इंडिया लैंगांगना लौथोखिबा वफम अदु थगतपा फोंदोकपा ओइना अथिंगबा लैबसु चटकनी हाइबगी फिरेप असि लौबनी हाइके मा